Facebook ta government asibu hunduna post thagat luba manglem pharaba matung custody da thamkhre social media oiriva Facebook ki page ta government asida natana lengak asibu lusingliba chief minister bu hunduna post thagat luba uri pok lai khurem bi laikai dage usam manglem chahi kun gahumdoi bu Imphal police station na pharaba matung chief judicial magistrate Imphal West ta puthokpada ha asigi kunthra ga mathoi phauba police custody da leina ba khangan khre social media oiriva Facebook ki page ta BJP na lusingba government asida natana chief minister bu hunduna tongan tongan ba numit singda Facebook ki page singda post thagat lubagi damak manglem bu Imphal police station na su moto case oina lokhatlaba matung FIR chanduna ngarang nungtil pung amarom taba matamda phaduna wahang pahang sing satharakibani police na satharakpa investigation dagi su manglem gi Facebook account oiriba usam manglem haina mingauba Facebook ki page aduda tha sigi tang taraga mari da post ani tang taraga nipan da post ama amade tha sigi tang kulhumdoi da post ama thagatuna government asida natana chief minister bu tongan tongan ba numit singda hunduna ikivani Police na lakholakpa investigation dagi su BJP gi workers sing da natana misam yam singa government asibu lana uhanabak masak sing oigani haiduna manglembu phakibani masina kanglup phurup singi marakta su Facebook ki post aduda paksanna sandokpada natana tongan tongan ba comment sing pinarakpa matamda pamdaba nungaitaba thokdok sing thokadra haibagi damak cheksin thawang oina su moto case asi lakhotpani police na su manglembu kanagumba amagi thoksindagi pamdaba thokdok asibu insinba oiramgadra haina chingnaba sing phawbana makha taba investigation sathagi gi haina chief judicial magistrate Imphal West the police custody remand ngasi nirakhi remand adu butaraba matung CJM Imphal West na manglembu tha sigi kuntraga mathoi phauba police custody remand pikre lockdown gi niyam violate toubagi additional SP Brinda Yaona Meeoi ahum detain toukhre COVID-19 gi pandemic asi laksinanaba sarkar na thamliba lockdown gi niyam violate toubada natana tinted glass ki gari amada tongduna Imphal East Thobal district Kaksing district ki tongan tongan mafum kaya da chatluraga Bisnupur district romda laklaga Imphal tamna haigalakiba additional SP Brinda Yaona Meeoi ahum police team amana detain toukhre Imphal West ki SP na thadorok pacherol amana hairibana state asigi tongan tongan bumafum kayada travel history leitaba sing yauna miyam marakta COVID-19 park sana sandorok liba si yenglaga laichet asi sandorok pa thingnaba lockdown gi guidelines sing ase ngakna chatnanaba sarkar gi maikai dagi appeal tawribani loina na haukiba tangkul humdoi dagi hauna complete lockdown thamduna masigi mathok taba thabak sing paikhat libani sangom gi item sing amasung thaknanaba ising natana essential commodity fauba hojik yonba thinglibani di Manipur epidemic disease information of COVID-19 guideline regulation 2020 asi haukiba tangkun gamanga da gazette notification thoktuna chanaba haukrabani regulation gi makhada lockdown thugai basing quarantine guidelines sing thugaiba public placing the face masks uptaba social distancing maintain tawdaba amasung kwa chabana sing basing fine loribani Imphal West district ki oina su mio yankhai ga mathoi book tawduna haukiba tangkun ga tarukta regulation asi gi makhada lupa lising taramathoi fine tawkre tangkun tareta mio chani ga tara nipan book tawduna lupa lising nifu nipan chamnga aduga ngasina mioi chama marifu taretage lupa lising nifu taruka chani fine thian kre Police ki maikai dagi lockdown gi guideline asigi makhada preventive measure kaya su lokhatle adum oinamak karigum kanda COVID-19 pandemic asi laksinana ba pung kunmari chupna thavak tawriba frontline workers sing yungpham yaudana masagi interest da mioi kharana lana amadi fatana uhanba kaya yauri haukiba tang kun taret ki numidang pung taraga minute kunlom taba matamda SP Kaksing na angauba machugi bharna car MN01G 3839 asi Kaksing bazar maya da Kaksing police ki team amana khamduna check tawna bahona khi maduda additional SP ni haina saktak saba su car adu da yauram ki loina na car adu ningthina verification tawdringai da thoraga chatki haina Imphal West ki SP na pau pirakhi loina na Kaksing SP amasung mahaki control room da district boundary singda mikup na hum singna laina na vasu hairakhi madugi matung ina Imphal West ki control room amasung night duty officer singna maruoiba check post singda mikup na hum singna laiki numit tugi nongai matung pung 12 minute yankhai taba matamda lamfel police ki manung chana laiba Imphal West ki sangai pro area da nupi police sing yauna night patrol team amana hairiba gari adu thengnabadagi government ki order matung ina object paikhat liba lockdown gi measure asigi matung ina police team aduna makoi sing adubu verify tawna bahona ki adumakpu gari adu da tonglakhiba sing aduna cooperation amata pikhi de tinted glass ki gari adugi manungda makoi ahum adu laikhe makoi na chatlubagi details sing amasung chatlubagi maram amata piu haiba yakhi de madugi mahutta makoi na ka henba mawung mato ulakbadagi ahenba police team sing mafam adu da kauraba matung pung amagi matungda police team aduna gari adu check tawkhe gari adugi manungda Imphal West ki high school janmasthan dagi thongnawjam Brinda Mapuroi ba chinglen
Bisnupur Ward number 7 dagi Fairenbam Sonia Mapuroiba Chanambam Ibungo amasung Wangkai Laistram Laikai dagi Huidrom Anil Apokpa Nabakumar Yaurumki Makhoi ahum aduna kadai da chatlubagi amasung chatlubagi maram adu haido u haiba yakide adubu tungda kanna haibadagi Fairenbam Sonia na phongdorkibada mahakna Brinda ga loinana tang 19 ki numidang waidam pung 3 tabada Huidrom Anil asi Wangkai da leiba mahaki mayumdagi pick up tawki loinana Imphal East ki Irilbong Ngarian Hill amasung Thobal gi saruk ama oiriba Yaripok Phauraga Thobal district ki Thobal Bazar amasung Khongjom lomda laklaga Kaching district ki Kaching Khunau amasung Wangu lamkhai taraklaga Kumbe Moirang Bisnupur dagi Malom lomda laklaga Nambol Maikai dagi Imphal West tamna lakibani makhoi ahumna ahing nongyaida thangjing loisangda lai khurumki adumakpu hairiba matam adu makhoina cover tawnaba kadai da chatlubagi haibadu phungdokhide makhoibu wa hangkibagi maruoiba pandamde makhoina chatluba district manga adugi containment zone singda kanagumba singe yumda changlubra haibadu khangdoknabagi damaktani adum oinamak makhoina information sing adu amata haidokte Brinda na sumahaki gari dagi tinted film adu lauthokpada athingba piki kona thangda mangonda chalan ama issue tawraba matung nongai matung pung ani makai taba matamda mafam adu thadokhi mahakna mafam adu dagi chatkraba matungda record ki matung inna Fairenbam Sonia hairiba nupi asi Manipur sarkar da surrender tawkraba aduga hojikna police department da havildar ama oina leiriba KYKL gi surrender kadar amagi loina bini loinana hojikna mioi asi fast MR gi family line da leiribani yamlabada pung ama makai khakta da cover tawba ngamba Imphal East dagi na Kaching phawbagi jaga asi pung mari hena makhoina matam lokhibano haibadu chapsana haidokte COVID-19 na yamna kanna chaitheng oiriba district asigi mioi kharagi da makhoina chatlamba yai gari aduda tonglakiba additional SP Thongnawjam Brinda amasung atopa mioi ani aduna COVID-19 gi lockdown gi guidelines sing asi thugaibada natana frontline workers sing gi thabak thoramda athingba pibada natana mahaki travel amasung contact person sing adugi maramda losille mahakna mahaki marup singa loinana district manga da freely oina koina chatlibasi khwaidagi hena daita yaudaba thawongni ngasi asi fast MR gi family line da leiba mioi ama mahaki loinabi amasung macha COVID-19 positive oirakpadagi containment area lauthokhrabani Fairenbam Sonia gi quarter asi containment area da leiribani masina Thongnawjam Brinda yauna makhoi ahum asigi thawong sing asina kaya yamna sogallavagi amasung makhoi gi thawong asi kaya yamna daita yaudabano haibadu utle asigumba checksindaba amasung daita yaudaba thawong sing asi makha chatharvadi pandemic asi pak sana sandoknabagi chance amani laibak thibadi pandemic asi thingnanaba sarkar amasung masigi agency sing yauna frontline workers sing na honariba sing asibu phattaba mawong amada lanai mioi kharana Facebook na chingba social media da uhannaba honabasi laibak thibani asigumba negative approach asina COVID-19 laksinna bathavak tawriba agency sing amasung frontline workers sing da thongna hantahangani maram aduna miyamna asigumba daita yaudaba thong asidagi cheksinbiyu haukiba tha mari asida makoigi punsi sing risk laina pung kun mari chupna sokthava naidana thavak tawriba frontline worker yauna tongan ba agency sing da cooperation pibiyu hairi atopa paw amada PWD gi staff kun ga taruk negative oire PWD gi Highway South Division da SO oiba Lilong dagi staff ama COVID-19 positive oibadagi PWD gi staff kun ga taru COVID-19 test obada negative oide haina department asigi chief engineer KH Temba na thadorokpa cherol aman haire cherol asina makata na hairibana thogdok asiga mari leinana khuya thongda leiriba PWD gi office ase hangdoktringai gi mamangda ningthina sanitize tawduna mathok taba measure sing lokhat le haire loisilakpada channel asibu subscribe tobidriba singna subscribe tobiramna ba ningsingjari